All Manipur Meitei Pangal Clubs Organization ke Kungat Humdoirak Suba Foundation Day Tharam ngasi Manipur Press Club ke Loktak Holda pangthokkhre Tharamadu da Poire Leimarol Apunba Maida Paibi Manipur ge President Ima Saraisam Mencha All Manipur United Clubs Organization Amuko ge President Sorokhaibam Sanjoy Singh All Manipur Meitei Pangal Clubs Organization ge President Mirai Mayum Salamat Ali, All Manipur Women Voluntary Association ke President Yung Khaibam Konjanani, Khedri Apunba Nupil Lupki President Ima Ifam Ongbi Janu Begumna, Thorum ke President Member Singkoina Saruyaki, Thorum Maduga Mari Linana, Mirai Mayum Salamat Ali Nahai, Lamda Masigo Eba Thapak Thorum Kayada AMMPAC ona achoba thodang loduna lakli ngasi maksulam da masida khunda minari ba senge marakta nungshina da ba silakliba asige maram aikoi isana munna khangfam thoi isana isa masak khanglabadi kana gumba amagi safuna aikoi masage marakta leriba nungshina bage mari humduna puba ngamloi haiba wafam thamlaki Manipur da khunda minari ba jati kang puri makse nungshina bagi marida ayat pirak libase pirak pagami basi ki maram isa gi masak khangdabana ni ai base hamjage maram di isa si kana no kari no ai masak khanga gadi kana gumba kari gumba magi sampuna gumna pura ga ikoi base ni marta lainari ba nuksina bagi imari ase tharat pagam lo hai